Indian Armygi Wapham Angakpa Pok-ee MP Bimol Pawasi Pandam Pause dagi lokhatsavane Indian Armygi 3 Corps Spear Corps gi Maikay dagi X ki khutangdang Manipur da train tawraba Kuki militant samapan sanglakre haiba dugi marik sumba report piraknaba Manipur gi Security Advisor Kuldip Singhada khangalakpa Angakpa Pok-ee haina MP Angomsa Bimol akoijam na phongdorokle MP Bimol akoijam na mahaki X ta thadorokpa warwolda Paumi singa unaba mada Security Advisor amadi Unified Headquarter Kamangi Chairman Kuldip Singhana Ningthi na train tawraba Kuki militant samapan yumthang nariba laibak Myanmar dagi Manipur da sanglakre haiba Intelligence ki input amaga mari lainana tha asigi taraga nipanda Chief Secretary ki Conference Hall da Strategic Operation Group SOG gi oiba mifam pangthoktuna kumna khanawaga loinana laukhat payaba thabak laukhale haina phongdokhe Paumi singa unaba duda Security Advisor Kuldip Singhana hairiba SOG gi mifam aduda CRPF yauna Central Police Organization singi makok thongbo official sing Indian Army gi 58 suba Mountain Division Red Seal Division gi GOC Assam Rifles South amasung East ki IG Singh asi Indian Army gi star ani amasung ahum gi General Singh ne samna military boss Singh ne adubu Indian Army gi 3 Corps Spear Corps gi maikay dagi Kuki militant samapan Manipur da changlakre haiba sigi Army gi maikay dagi fangba laite maramasina train tawraba Kuki militant samapan Myanmar dagi Manipur da Indian side ta changlakre hairiba sigi detailed report ama piraknaba Security Advisor Kuldip Singhada khangalakiba ase Angakpa Pok-ee SOG gi mifamda saruk yakhiba high ranking military officer sing aduna 3 Corps gi military bosses in charge ta khangalaktabra haibasi wahang ama oire Amaromda military establishment manungda communication amadi coordination lainadabra haibasi so 3 Corps gi Wapham asina pokhalle security agency singi manungda ahoba laibasi magna Manipur gi irang asi loisindana makata na misi mina thoktunu lairabra haibasi so wahang ama oire haina su phongdorokle Kangpokpi amadi Chandel gi mafam marida Isagi saktam khangmina si haiba mifam pangthokre hauming Pawasi Pandam Pause dagi lokhatsavane Kangpokpi amadi Chandel gi mafam marida Isagi saktam khangmina si haiba mifam pangthokre haina Federation of Haumina thadorokpa cherol amana phongdorokle Lupasigi Publicity Secretary Huirem Bharat Maitaina thadorokpa cherol amana hai Haukiba September taraga mathoida Thayongkom Bilesta Nungkot Ngarok Singjel Tuisen Phai amadi Thangyong Khul Singda pangthokhe September taraga ni thoida Faizol Khulda Laikot Kom Faizol Kharam amasung Laikot Kharam Khul Singi pangthokhe September taraga marida Purum Khulelda Sinam Kom Ngakhapat Kom Kaksing Manta Kom Khulda Isagi saktam khangmina si haiba mifam pangthokhe mifam sing aduda Haumigi President Sapamcha Jadumanina athoiba mithunglen oiduna amadi khul singi khulakpa amadi village authority sing women amasung youth sing na saruk yakhe mathang manaw naina pangthokliba mifam sing asida maruaina yek salai leiba yelomi amasung Haumi furup kun manga asina Manipur gi puwari gi saktam ngakmina bagi warep laukhe ngasi mak mapandagi haijilakpa kanglup kaya gi saithengna Iramda masigi puwari ga sagona raglaba ngamkhaida singnarakpa kaya asibu punna mayong yaminanna bagi mathau taba adu khangminakhe kumjali singani taraga nipandagi leptana satharakpa Know Your Identity mifam sing makhatana Federation of Haumina leptana sanction khigane masida furup khudingmak nasu saruk yabina ba haumi gi maikhaidagi appeal tawrakle ngaha numidang laimanai amadi langmaidongga nongmai kaptharakre thiba humbagi thabak chathakre Pawasi Pandam Pause dagi lokhatsavane Kaksing District ki Laimanai amadi Langmaidong da Chandel District ki manungsana lairiba Laimaton singsang paring dagi ngaha numidang sakhangdaba singna nongmai kaptharakpa dagi khul ngakpa singa khut handuna kapnakre haire Myanmar dagi Manipur rom da ningthina train tawraba kuki khulai paiba samapan lom sangsilakre haibadagi miyamna mi painari amadi security gi akanba section thawrang lokhalingai sairakta nongmai kaplakpa gi thogdok asi thokibane ngaha numidang pung 9 lom tabada thokiba nongmai kapna bagi thogdok aduda mafam aduda khul ngaktuna leiba singnasu khut anduna pungkhai amarom nongmai kapna kheng adum oinamak thogdok aduda asokapan yaukibagi pau leitre thogdok adu thokpagi pau phangbaga Kaksing district ki police ki masing yamlaba personnel sing laktuna laimanai amadi langmaidonggi miyambu ngak senbagi thabak chathakhe loina na ngarang ayuk anganbada Kaksing district commando gi OC S Birlana lusingduna Kaksing police Waikhong BSF Assam Rifles ki apunba team amana ngaha numidang nongmai kaptharakiba singsang paring amadi singkhong singyada leiba litan kom khul yauna mafam kayada paksana thiba humbagi thabak chathakre haire